Hai mayam pana mapu aigi new blog da tanamna oxyali mayam aine hajine pung tare mutara mane bako ado ai hingonda la ine ba do mayam koli hawai sune asi je tha do nya bako asona kan da bodi kha tha gare bako aham bagi ado asi lu ahum chi mu tha do nya ba haji ado mayam aine asina ne aham ba tha gi bane bako ado mayam asi jengal lakke kyam phajare ado mayam koli hawai di ne pale e ba ko masa pak pale e ba ne mayam asina akhoi gi sajana pambi ne ba ko handak jahi da tha ba ne ba do handak jahi da tha ja ba ne ba do masa da gi hinge ba ne ado khara di ma hingdro mare ba mana ga se chong ga chale mayam aina mamangi video da mayam napi man gi bado ado asiga nya bane do ma agi video jengba mi sing di khangam nya ba isi naw mayam di isi ado mayam asi nya ba ko asi in khari se sigai hawra ga na ne ko mayam asina ruwa malai da na ko ado di asiga na ruwa malai ruwa hum ne ba ko asi sangi singje ado mayam phajara ba mapan ju sari mayam do mapan sare ado gaidi do koli hawai sune pan ba hawre ba ahamba sidi kuire ba na tha ba kari tha da no tha gi do kali puja lora ga tha gi me ba ko kali puja lora ga tha gi ba ne ba se nu chu gi ba ne ba ko kana aduga si hawre mayam sigai hawraga ko asi masang si makoli hawai ne bane ado kono dai ba asi gi sai sina ne pha ba hi le ba ason maton da na ne kitang hawda na ne ko kono taw ge bane ko ma da phot thai ba ko thana hawgale haji phuldi phulle sa mana re bane haji fajarami haji dikhra adai sina ne hajik tha ge na la ine ba ko asina ne akhogi lau usan na ne ko phau lai badu na ne uba ja da na ne phau do khaw do khra ka hajik ta khoi ra ga amu atheng ba cha ba gi tha ge na da wi ne ba ko mayam video ga sem da ba kuire da aisu haidi thabak su ama kan ba ga kari ga ne sum tan ba hai do ra kari hai do na khangde aduna video ga mata sem ba ngamdre handak ti kuire do ngasi di mayam sem ma ga ina ai hingon je jangalami ado mayam asina akoi gi iniam to logi ni asigai ru ani se mai se konang da thari na ba ko akoi matung da aduna kitang pha ba di wat le ba ne ado pharakani mai si chu ru ani se sigai gi ru siga mathangi ru siga ne ba ko phodi chu jali se uraba mayam ayo de ma ta le ne ba ko ado uchiek jam na la i ba ko asigi ma pambi si da ne tonga ga pai thara ya ba adun na ne phodi se jali ba akhoi chu jali du ase nondang da ka thora di ki do jani me phodi na ma jana la mi ma lai ba ka samana ne ba na tra ne ado sina inian tologi adoi asona kan gi sina mayang gi ne ba ko mayang do akhoi da thai ba ne moi hingon nei jadi ana ko ado myam asini akhoi gi na sine ba ko akhoi gi na sini kobi chu thai mayam
ꯑꯁꯣꯝ ꯅꯥꯀꯟꯗꯅꯦ ꯀꯣꯕꯤꯁꯨ ꯊꯥꯏ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏꯅꯤ ꯑꯁꯤꯗꯤ ꯐꯖꯔꯝꯃꯤ ꯃꯌꯥꯝꯏꯁ ꯀꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯋꯥꯕꯒꯤ ꯍꯥꯏꯗꯤꯅꯦꯀꯣ ꯅꯥꯄꯤ ꯃꯟꯕꯗ ꯑꯃꯨꯛ ꯋꯥꯕ ꯑꯗꯩꯗꯤ ꯍꯧꯗꯅꯅꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯏꯑꯦꯕ ꯑꯁꯤꯒꯁꯦ ꯂꯣꯏꯅꯅꯦ ꯍꯧꯔꯝꯗꯦꯕꯀꯣ ꯑꯗꯣ ꯑꯀꯣꯝꯕꯗ ꯐꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯟꯅꯍꯜꯂꯛꯑꯦ ꯁꯤꯅ ꯑꯩꯅ ꯃꯥꯏꯔꯦꯟ ꯈꯔ ꯊꯥꯖꯕꯀꯣ ꯃꯥꯏꯔꯦꯟꯁꯦ ꯑꯈ꯭ꯋꯥ ꯀꯨꯏꯔꯦꯕ ꯑꯗꯩ ꯑꯃꯈꯛꯇꯤꯗꯨ ꯃꯇꯣꯡ ꯆꯣꯡꯉꯝꯃꯤ ꯌꯦꯡꯉꯨ ꯑꯃꯈꯛꯇꯪ ꯃꯇꯣꯡ ꯆꯣꯡꯉꯦꯕ ꯑꯍꯥꯟꯕꯗ ꯍꯧꯔꯣꯃꯦꯕꯀꯣ ꯑꯣ ꯁꯤꯒꯁꯨ ꯑꯃ ꯃꯇꯣꯡ ꯆꯣꯡꯉꯛꯑꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯥꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯃꯤꯟꯅꯕꯗꯣ ꯑꯁꯤꯅ ꯍꯧꯈꯔꯦ ꯑꯗꯨꯗꯤ ꯃꯥꯏꯔꯦꯟꯅꯦꯕꯅꯦ ꯑꯗꯣ ꯑꯃꯁꯤꯅ ꯍꯧꯗꯕꯀꯣ ꯑꯗꯨꯅ ꯇꯧꯔꯤꯅꯦꯕꯅꯦ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤꯀꯣ ꯑꯥꯂꯨ ꯑꯆꯧ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯇ꯭ꯔꯅꯦ ꯃꯆꯥ ꯃꯆꯥꯗꯣ ꯅꯠꯇꯦꯕ ꯗꯦꯁꯤꯗꯣ ꯅꯠꯇꯦꯕꯀꯣ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯄꯣꯔꯛꯑꯒꯅꯦ ꯁꯣꯏꯗꯠꯂꯒ ꯅꯝꯁꯤꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕꯅꯦ ꯀꯌꯥꯝ ꯐꯖꯅ ꯍꯧꯈ꯭ꯔꯃꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯌꯥꯝ ꯕꯣꯔꯥꯁꯤꯡꯁꯤꯅꯅꯦꯀꯣ ꯁꯤꯒꯅ ꯃꯣꯔꯣꯛ ꯊꯥꯔꯤꯃꯦꯕꯀꯣ ꯃꯨꯒꯤ ꯃꯣꯔꯣꯛ ꯊꯥꯔꯤꯃꯦꯕ ꯃꯌꯥꯝ ꯕꯣꯁꯇꯥꯗ ꯊꯥꯕꯁꯦ ꯁꯨꯝ ꯐꯩꯌꯦꯕꯅꯦ ꯍꯌꯦꯡ ꯅꯣꯡ ꯇꯥꯔꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕꯅꯦꯀꯣ ꯄꯥꯝꯕꯤꯁꯦ ꯁꯤꯗꯦꯕꯀꯣ ꯄꯥꯁꯥ ꯃꯥ ꯕꯣꯁꯇꯥꯗꯅꯤꯅꯅꯦꯀꯣ ꯑꯗꯣ ꯁꯤꯒꯁꯨ ꯒꯤ ꯃꯣꯔꯣꯛ ꯃꯌꯥꯝ ꯈꯔ ꯊꯥꯔꯦ ꯑꯗꯨꯒꯅ ꯁꯤꯒꯅ ꯑꯥꯂꯨ ꯄꯔꯦꯡ ꯃꯔꯤꯈꯛꯅꯦꯕꯅꯦ ꯑꯩꯅ ꯁꯨꯝ ꯅꯝꯖꯟꯕꯅꯤꯗ ꯃꯌꯥꯝ ꯍꯌꯦꯡ ꯇꯥꯗꯣꯏꯔꯥ ꯇꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯃꯅꯥꯁꯤꯁꯨ ꯉꯧꯅ ꯆꯥꯕ ꯍꯥꯎꯏ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯐꯒꯠꯂꯛꯑꯒꯗꯤ ꯉꯧꯅ ꯆꯥꯅꯦꯕꯅꯦ ꯁꯤꯒ ꯀꯣꯂꯤ ꯍꯋꯥꯏꯔꯨ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯑꯁꯤꯒꯁꯨ ꯑꯃ ꯂꯩꯔꯦ ꯑꯁ꯭ꯋꯥꯏꯁꯦ ꯃꯌꯥꯝ ꯐꯠꯂꯝꯕꯣꯠꯇꯦꯕꯀꯣ ꯍꯥꯏꯗꯤꯅꯦꯀꯣ ꯈꯔ ꯍꯧꯋꯤ ꯈꯔ ꯍꯧꯗꯅ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯌꯥꯝ ꯌꯣꯠꯅ ꯍꯜꯂꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯒ ꯑꯗꯨꯒꯩ ꯐꯖꯔꯛꯏꯅꯦꯕꯀꯣ ꯏꯁꯤꯡꯗꯤ ꯆꯥꯏꯗ꯭ꯔꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯏꯁꯤꯡꯗꯤ ꯆꯥꯏꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯟꯗꯛꯇꯤ ꯅꯣꯡꯌꯥꯝꯅ ꯇꯥꯏꯌꯦꯕꯅꯦ ꯑꯗꯨꯅ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯆꯥꯏꯍꯧꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯄꯤꯗ꯭ꯔꯦ ꯏꯁꯣꯔꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯐꯖꯔꯝꯃꯦꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗꯤꯅꯦ ꯐꯖꯗꯦ ꯍꯥꯏꯅ ꯑꯗꯣ ꯑꯁ꯭ꯋꯥꯏꯁꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅꯦꯕ ꯐꯖꯔꯤꯁꯦ ꯑꯁꯤꯒꯩ ꯍꯧꯔꯒꯅ ꯁ꯭ꯋꯥꯏꯁꯦ ꯃꯅꯥꯁꯦ ꯉꯥꯡꯁꯤꯟꯕꯅꯦꯕ ꯑꯁꯦ ꯑꯩꯅꯅꯦ ꯑꯀꯣꯝꯕꯗ ꯐꯣꯠꯈꯤꯕꯅꯦꯕꯀꯣ ꯊꯥꯈꯤꯕ ꯑꯗꯨꯅ ꯐꯖꯗꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯐꯒꯠꯂꯛꯑꯦ ꯃꯥ ꯑꯗꯨꯏꯁꯨ ꯐꯨꯜ ꯂꯣꯏꯔꯦ ꯐꯖꯔꯦꯕꯅꯦ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯍꯌꯦꯡꯅꯦ ꯂꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛꯅꯦ ꯋꯥꯗꯣꯏꯃꯤ ꯍꯥꯏꯗꯤ ꯐꯣꯏꯔꯒ ꯄꯨꯔꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯑꯁ ꯋꯥꯏꯗ ꯃꯌꯥꯝ ꯍꯥꯏꯕꯗꯗꯤ ꯈꯤꯇꯪꯇꯅꯤ ꯁꯤ ꯄꯥꯜꯂꯤꯁꯦ ꯎꯔꯕ ꯃꯌꯥꯝ ꯌꯨ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯟꯕ ꯍꯧꯒꯠꯂꯛꯑꯦ ꯃꯌꯥꯝ ꯀꯥꯟꯅꯗꯦ ꯀꯣꯕꯤꯕꯨ ꯌꯦꯡꯍꯜꯂꯛꯀꯦ ꯀꯣꯕꯤ ꯌꯦꯡꯍꯜꯂꯒ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯔꯒꯦ ꯑꯁꯤꯅ ꯃꯌꯥꯝꯁꯤꯅ ꯐꯩꯗꯣꯝ ꯑꯃꯅꯦꯕꯅꯦ ꯑꯗꯨꯅ ꯑꯁꯤꯁꯨ ꯑꯃꯗꯨꯒꯗꯤ ꯃꯥꯟꯅꯗꯦꯕꯀꯣ ꯑꯁꯤꯅꯈꯔ ꯀꯣꯜꯂꯦꯕ ꯊꯥꯕ ꯑꯁꯤꯁꯨ ꯃꯌꯥꯝ ꯁꯨꯝ ꯐꯖꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯑꯁꯤꯅ ꯐꯖꯕ ꯋꯥꯠꯂꯦꯕ ꯁꯦ
ꯐꯖꯕ ꯋꯥꯠꯄꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤ ꯐꯖꯕ ꯋꯥꯠꯂꯦꯕꯅꯦ ꯑꯗꯨꯏꯁꯨ ꯁꯨꯝ ꯐꯖꯔꯛꯑꯦ ꯑꯁꯤꯁꯨ ꯑꯗꯨꯑꯣꯏꯗꯤ ꯑꯁꯤꯅꯅꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯊꯦꯡꯅ ꯊꯥꯈꯤꯕꯅꯦꯕꯅꯦꯀꯣ ꯏꯁꯤꯡꯅꯅꯦ ꯀꯥꯔꯛꯁꯤꯗ ꯃꯥꯒꯤ ꯀꯥꯔꯛꯁꯤꯗꯅꯦ ꯅꯥꯄꯤ ꯍꯧꯔꯤꯁꯦ ꯑꯁꯤꯒꯅꯦ ꯏꯁꯤꯡꯅꯅꯦ ꯅꯣꯡ ꯇꯥꯕꯗꯅꯦ ꯏꯁꯤꯡꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕꯅꯦꯀꯣ ꯑꯗꯨꯏꯁꯨ ꯀꯣꯂꯤ ꯍꯋꯥꯏꯗꯤ ꯁꯤꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯔꯛꯇ ꯈꯔ ꯉꯥꯡꯖꯜꯂꯤ ꯁꯤꯁꯨ ꯑꯗꯨ ꯃꯔꯛꯇ ꯉꯥꯡꯉꯤꯁꯤ ꯎꯔꯕ ꯃꯌꯥꯝ ꯑꯁꯤꯒ ꯁꯤ ꯉꯥꯡꯉꯤ ꯈꯔ ꯀꯪꯖꯟꯕ ꯌꯥꯎꯋꯦꯕ ꯑꯗꯨꯏꯁꯨ ꯁꯨꯝ ꯐꯍꯧꯔꯦ ꯁꯤꯍꯧꯗꯤꯁꯦ ꯐꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯇꯣꯃꯦꯇꯣꯅꯤ ꯑꯩꯅ ꯊꯥꯖꯔꯤꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯄꯣꯠ ꯊꯥꯕꯒ ꯍꯩꯔꯝꯗꯦꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕ ꯌꯨꯝꯗ ꯍꯥꯟꯅ ꯑꯩꯗꯤ ꯐꯗꯤꯒꯣꯝꯕ ꯍꯨꯜꯂꯝꯗꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯝ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯅꯦ ꯂꯣꯏꯅ ꯍꯩꯔꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯕꯤ ꯊꯥꯔꯤꯅꯤ ꯕꯗꯥ ꯀꯣꯕꯤꯅꯤ ꯃꯌꯥꯝ ꯑꯁꯤꯒꯁꯨ ꯀꯣꯕꯤ ꯊꯥꯔꯦ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯨꯞꯄꯤꯅꯦꯕꯀꯣ ꯃꯥꯒꯤ ꯈꯨꯝꯃꯤꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯌꯦꯕꯀꯣ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯃꯤꯅ ꯑꯗꯣ ꯑꯁꯤꯅ ꯑꯣꯜ ꯀꯣꯕꯤꯅꯤ ꯑꯁꯤꯁꯨ ꯃꯌꯥꯝ ꯅꯣꯡꯅ ꯏꯁꯤꯡꯅ ꯊꯨꯝꯖꯟꯅꯅꯦꯀꯣ ꯀꯣꯕꯤꯁꯦ ꯑꯈ꯭ꯋꯥꯛ ꯆꯥꯎꯖꯔꯗꯅꯦꯕ ꯑꯗꯣ ꯂꯣꯏꯅ ꯁꯤꯒꯤꯅ ꯑꯃꯨꯛ ꯊꯥꯔꯤꯃꯦꯕ ꯑꯁꯤꯅ ꯀꯣꯕꯤꯅꯤ ꯁꯤꯁꯨ ꯑꯁꯤꯒꯁꯨ ꯂꯩꯔꯦ ꯀꯣꯕꯤꯁꯤꯗꯤ ꯌꯥꯝꯅ ꯊꯥꯗꯦꯗ ꯈꯤꯇꯪꯇꯅꯤ ꯊꯥꯏꯕ ꯑꯁꯤ ꯈꯔ ꯆꯥꯎꯈꯠꯄꯁꯨ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯁꯥꯁꯤꯗꯤ ꯐꯖꯕꯅꯤ ꯀꯣꯂꯤ ꯍꯋꯥꯏ ꯃꯌꯥꯝ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯁꯪꯇꯤꯛ ꯁꯪꯉꯅ ꯃꯅꯥꯁꯦ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯀꯥꯟꯅꯕꯣꯠꯇꯦꯗ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯔꯒꯦꯕ ꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯗꯒꯤ ꯀꯥꯔꯛꯑꯦ ꯋꯥꯃꯟꯅ ꯀꯩꯁꯨꯝ ꯎꯠꯄ ꯉꯝꯍꯧꯗꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯍꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯒꯦ ꯇꯧꯔꯤ ꯖꯦꯅꯝꯁꯦ ꯂꯦꯟꯒꯦꯕꯀꯣ ꯑꯁꯤ ꯖꯦꯅꯝꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯩꯅꯣ ꯊꯥꯈꯤꯕꯗꯨꯅꯦ ꯑꯗꯨꯅꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯐꯖꯔꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯥꯟꯗꯣꯡꯁꯦ ꯑꯈ꯭ꯋꯥꯛ ꯌꯥꯝꯗꯣꯔꯦꯕꯀꯣ ꯊꯥ ꯑꯍꯨꯝ ꯃꯔꯤꯃꯨꯛ ꯁꯨꯔꯕ ꯍꯥꯏ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯑꯗꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯖꯦꯅꯝ ꯊꯥꯕꯒꯤ ꯍꯥꯞꯈꯤ ꯍꯥꯏꯗꯣ ꯑꯗꯣ ꯀꯌꯥꯝ ꯐꯖꯔꯤꯃꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅ ꯄꯥꯟꯗꯣꯝꯁꯤꯁꯦ ꯑꯩꯈꯣꯏ ꯆꯣꯡꯗꯣꯛꯑꯦꯕꯅꯦꯀꯣ ꯃꯌꯥꯝ ꯃꯆꯥ ꯖꯥꯝꯗꯣꯛꯑꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯕꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯦꯜꯂꯒꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯗ ꯑꯁꯤ ꯂꯣꯏꯅ ꯂꯦꯟꯗꯠꯂꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯉꯥ ꯊꯣꯡꯒꯅꯤ ꯑꯗꯩꯗꯤ ꯎꯇꯤꯁꯨ ꯇꯧꯗꯣꯏꯅꯤ ꯑꯗꯩꯗꯤ ꯁꯤꯡꯖꯨꯁꯨ ꯇꯧꯅꯕꯅꯦ ꯃꯊꯦꯜ ꯃꯌꯥꯝꯅꯤꯅꯀꯣ ꯑꯗꯨ ꯂꯦꯟꯗꯠꯂꯅꯤꯁꯦ
이거 담글 거. ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕꯅꯦ ꯃꯥꯒꯤ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯕꯨꯞ ꯂꯥꯎꯋꯦꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤ ꯈꯛ ꯊꯣꯛꯑꯦ ꯃꯌꯥꯝ ꯁꯤꯒꯁꯨ ꯈꯤꯇꯪ ꯂꯩꯌꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤ ꯆꯥꯝꯊꯣꯛꯑꯅꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯎꯇꯤꯁꯦ ꯀꯥꯝꯊꯣꯛꯑꯒꯦ ꯑꯗꯣ ꯑꯋꯥꯊꯕꯤꯁꯨ ꯁꯣꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨ ꯀꯩꯅꯣꯁꯦ ꯀꯣꯂꯤ ꯍꯋꯥꯏꯒ ꯃꯣꯇꯣꯔꯒꯅꯦ ꯀꯣꯂꯤ ꯍꯋꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯥꯞꯇꯦꯕ ꯃꯄꯨꯝꯁꯦ ꯑꯔꯤꯕꯅꯦꯕꯅꯦ ꯑꯗꯣ ꯃꯣꯇꯣꯔ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯍꯥꯞꯄꯦꯕ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯎꯇꯤꯗꯅꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯄꯨꯝ ꯍꯥꯞꯄꯅꯦ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯥꯝꯗꯣꯛꯑꯒ ꯊꯝꯃꯒꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯍꯣꯔꯦꯟ ꯖꯥꯡꯖꯟꯅꯕꯒꯤ 신주제 또 신주 출로래 뭐 출로래 아 삐래 하오니 가 통 tôi thật sẽ học tù thức anh nó giặc chân rồi mà tôi ngồi này chỉ mà tôi ngồi như đi vào thao mà anh vào ngapa mình ngã bạm mình đi ta rồi xin chú xin đi mấy ta ủa tí thùng quá không xin là ủa tí thùng vậy nè rong nè bà bao cái rồi mình đuôi anh ngã cái gì lâu đi mẹ mà trong ngày cái gì đấy cũng không mình không nữa ai cào con đây con lại lấy bao nhiêu hai rồi lấy bao nhiêu hai rồi lấy bao nhiêu hai rồi xuống đây xuống lại Hello bye. Hello bye. không đặt thuốc lại đâu xuống lại Hello bye. Hello bye. Hello bye. xuống đây là tôi đặt đâu nó xuống là cần rồi Like and subscribe. Nhấn mấy subscribe. Nhấn mấy subscribe. Nhấn No. like. gamla hawa kampira ama mama kana noi la ka hita Hello subscribe. Hello bye. xuống đây là thuốc xuống đây là thuốc nào Hello bye. hào bro ồ ai đúng bữa trước hay vậy mình hái cả chạy hay bra học bữa trước cái đứa nó đó cái đứa nó Ai muốn đâu là cần đi. to cái đó bữa trước là hai hôm rồi
Jom jalan sana benar. 한티. Hey, bunu kadar ne sana bro? Okey, hata no. Giáo mình nhắc gì kìa? Lại cùng mấy đứa đã đứa cái bữa giờ cái đứa đã nuôi giùm là giáo cái bên nhà bà. Giáo đã. Anh đi ra ngoài đi nó mất cả nó gì. Nhắc gì kìa đồ. Nuôi để lại cùng mấy đào quấy đồ. Ở đây video đây. Ra bên nó là cái này. Putu. Ba putu. Putu. Hai guys. Ngồi đi người ta đi mana hai guys.